मैम ब्लॉग से ब्लॉग अमोनी खले थिएटर की दादा चचे मैम लुहोंब फंगहौदबगी कोई लाई मैम लक्की मैम अखोई पार्टी से सूदरी मखाद लेरे खर लानब हौरे मथंग मथंग उठप हौरगेको मखाद कुंबगे मैम लानब हौरे सूदरी मैम अखोई फैमिली की मेंबर अमत उलगते है ममा उलगे अखोई मरुन अखोई थिएटर की मेंबर मैम मरक्त लुहोंब याउदबगी मैम से लाइने अखोई फैमिली की पुलपती कोना उचरगे अखोई फैमिली चथोनगिबसु यावरे सुदरे ममा ने ममा की मिंग इबेंट से कौवे अखोई थिएटर की फैमिली आते बाबा मैम बाबा उते उते लागे थिएटर की matang matang nama ke kosya. Mau ham jauh jaga ke? Ai bimbing koi. Ai kita bende. Oke. Kamu lagi, lagi macet. अखोई थिएटर की चीजें कोई सीनियर ना तो याम बनेगा सीधे आई जो हाई दोया आई मिंग प्रशांता ओमा असम आई मिंग प्रशांता खुराई देगी बला होई लीला तो मिना अखोई बेस आई ने डेविड तेनों याम देगी शंगमाई रोम देगी थिएटर की फैमिली आते हैं Kamu tahu. ini dulu mau yang ini apa tinggal lagi Oke. no nong likai अखोई थिएटर की नोंगवान Dalam mak ke? ai kitom bram lambol Oke. ai ming rakes pamote Kita kan hari. ai ming rakes ai kamong degi नंबो कामों देगी Tentang mak sega jendra lambol degi Oke. Dalam ai ming ne brother kumar दाबली कुमार से जाए कि खम्बा तो बीगी नेसिमागा कनो तो बगी तो खम्बा साबदो खम्बा साबदो नेसिमाना खम्नु साबा मा बस खंग मतम दु दे ꯆꯪ खंग अदुदा खम्बा सागिबदो दा प्रोसेस ai yeng en han. ꯃꯁꯛ ꯈꯪꯉꯔꯣꯏꯗꯤ ꯃꯇꯝꯗꯨꯗ ꯍꯛꯆꯥꯡ ꯄꯥꯔꯤꯕ ꯌꯥꯝꯁꯨ ꯈꯔ ꯑꯉꯥꯡ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯣꯏ ꯅꯨꯡꯇꯨ ꯌꯥꯗꯦ ꯁꯛ ꯌꯥꯝ ꯊꯤꯕꯗꯨ ꯐꯠꯇꯦ Dalam mak lagi. Sundeso, Thawal. Oke. Thawal. Kawal gai di. Ai Thawal bazar makha. Koi makha mer kai bu. Oh. Aina Prem Sharma Kodong Bukidagi. Oke. ꯑꯩꯅ ꯀꯤꯌꯣ ꯊꯧꯕꯥꯜ ꯊꯧꯕꯥꯜ ꯁꯪꯊꯦꯝ Oh. ꯑꯩ ꯁꯆꯤ ꯀꯨꯃꯥꯔ ꯂꯝꯁꯥꯡ ꯈꯥꯝꯕꯒꯤ Kita kan hari. ꯀꯨꯅꯣ ꯆꯥꯅꯕ Oke. Dalam ai ming bangkim cangang ai lagi. Oke. Kadang ꯑꯩ ꯖꯤꯇꯦꯟ ꯂꯝꯁꯥꯡꯗꯒꯤ nyam ngai lapi je ngasih.
ꯈꯔ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯇꯧꯕ ꯃꯌꯥꯝꯁꯤꯁꯨ ꯌꯥꯝꯃꯝꯕꯗ ꯑꯃꯝꯕꯗ ꯁꯄꯤꯌꯣꯄꯦꯅ ꯁꯄꯤꯌꯣꯄꯦꯅ ꯃꯤꯠ ꯌꯥꯗ꯭ꯔꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯃꯌꯥꯝꯅ ꯀꯣꯔꯣꯅꯥ ꯃꯇꯝꯁꯤꯗ ꯃꯤ ꯃꯌꯥꯝ ꯄꯨꯟꯁꯤꯟꯗꯅ ꯇꯧꯋꯦ ꯈꯣꯠꯂꯦꯅ ꯍꯥꯏꯕꯤꯅꯤ ꯑꯗꯨ ꯀꯣꯔꯣꯅꯥ ꯅꯥꯕ ꯃꯤ ꯑꯃꯇ ꯌꯥꯎꯗꯦ ꯈꯪꯉꯀꯥꯟꯗ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯥꯛꯄꯅꯤ ꯀꯣꯔꯣꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯨꯍꯣꯡꯕꯐꯧꯗ ꯌꯥꯎꯍꯧꯗꯕ ꯏꯕꯨꯡ ꯏꯆꯦ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯑꯅꯥꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯂꯩꯇ꯭ꯔꯦ ꯈꯪꯉꯀꯥꯟꯗ ꯉꯁꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯐꯪꯍꯧꯗꯕꯒꯤ ꯃꯌꯥꯝ ꯁꯨꯝ ꯄꯨꯟꯗꯕꯁꯨ ꯀꯨꯏꯔꯦꯅ ꯂꯥꯛꯏ ꯑꯗꯨꯅꯦ ꯗꯥꯕ꯭ꯔꯖꯁꯦ ꯐꯖꯅ ꯅꯣꯏꯈꯠꯂꯝꯃꯦ ꯗꯥꯟꯁꯤꯅꯤ ꯁꯨꯡꯍꯣꯡ ꯍꯣꯡꯗ꯭ꯔꯤꯁꯦ ꯊꯥꯏꯅꯗꯒꯤ ꯑꯍꯣꯡꯕ ꯑꯝꯇ ꯂꯩꯇꯦ ꯗꯥꯕꯪꯒꯤ ꯍꯟꯗꯛ ꯈꯔ ꯍꯣꯡꯉꯝꯃꯦ ꯈꯔ ꯅꯣꯏꯈꯠꯂꯝꯃꯦ ꯗꯥꯖꯤꯇꯦꯟꯁꯨ ꯍꯣꯡꯗꯦ ꯍꯥꯟꯅꯒꯤ ꯀꯩꯝꯇ ꯑꯍꯣꯡꯕ ꯂꯩꯇꯦ ꯏꯉꯣꯆꯥꯁꯨ ꯍꯣꯡꯗꯦ ꯗꯥꯟꯁꯤꯗꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯁꯨꯝ ꯅꯍꯥ ꯑꯣꯏꯊꯣꯔꯛꯑꯦ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄꯩꯔꯥ ꯀꯩꯅꯣ ꯐꯖꯕ ꯃꯤꯁꯦ ꯇꯥꯅ ꯅꯝꯅꯤꯡꯕꯗꯣ ꯅꯣꯏ ꯁꯥꯏ ꯍꯔꯥꯎꯗꯣꯏꯅꯤꯅꯦ ꯑꯗꯒꯤ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯁꯤꯁꯨ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯁꯤ ꯂꯩꯔꯤꯁꯦ ꯃꯥꯅꯦ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯀꯟꯕ ꯃꯇꯥꯡ ꯇꯥꯈꯤꯕꯗꯒꯤ ꯄꯦꯟꯗꯦꯃꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯕꯂꯥꯒꯤ ꯂꯨꯍꯣꯡꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯦꯟꯈꯤꯗꯕꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯜꯂꯒ ꯄꯨꯂꯞ ꯀꯩꯅꯣ ꯇꯧꯔꯝ ꯇꯥꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨ ꯌꯥꯝꯅꯗꯤ ꯂꯥꯛꯅꯤꯡꯈꯤ ꯑꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯁꯤꯆꯨꯋꯦꯁꯟ ꯎꯄꯥꯏ ꯂꯩꯈꯤꯗꯦ ngasi ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯏꯆꯟ ꯕꯂꯥꯒꯤꯗꯃꯛꯇ ꯄꯨꯜꯂꯔꯤꯕ ꯃꯌꯥꯝꯁꯤꯗꯩꯗ ꯏꯆꯟ ꯕꯂꯥꯒꯤ ꯃꯣꯠꯇ ꯉꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯋꯥꯕ꯭ꯔꯥ ꯀꯔꯤ ꯐꯥꯎꯏ ꯍꯥꯏꯕꯗꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯋꯥꯕꯗꯤ ꯀꯃꯥꯏꯅ ꯋꯥꯗꯣꯏꯅꯣ ꯗꯥꯁꯤ ꯋꯥꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯅꯦ ꯉꯁꯤꯁꯦ ꯀꯨꯏꯅ ꯎꯅꯗ꯭ꯔꯕ ꯉꯥꯛꯇꯅꯦ ꯆꯍꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯈꯛꯇꯪꯅꯦꯕ ꯌꯥꯝꯅ ꯇꯥꯡꯅ ꯎꯅꯕꯩ ꯃꯇꯝ ꯐꯪꯖꯩꯁꯦ ꯅꯠꯇ꯭ꯔꯥ ꯐꯥꯔꯁ ꯁꯟꯗꯦꯁꯤ ꯈꯛꯇꯅꯦꯕ ꯑꯗꯨꯅ ꯌam ꯇꯥꯡꯅ ꯎꯅꯕ ꯐꯪꯕ ꯃꯌꯥꯝꯁꯦ ꯉꯁꯤ ꯑꯃꯨꯛ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯗ ꯑꯃꯨꯛ ꯄꯨꯟꯃꯤꯟꯅꯔꯒ ꯃꯌꯥꯝꯁꯦ ꯍꯔꯥꯎ ꯂꯥꯡꯃꯤꯟ ꯈꯣꯠꯃꯤꯟꯅ ꯇꯧꯒꯗꯕꯗꯣ ꯑꯗꯨ ꯐꯪꯈꯤꯗ꯭ꯔꯒꯁꯨ ꯉꯁꯤ ꯑꯃꯨꯛ ꯏꯕꯨꯡ ꯏꯆꯦ ꯃꯌꯥꯝ ꯂꯩ ꯃꯌꯥꯝꯁꯤꯡꯁꯤꯅ ꯂꯥꯛꯄꯤꯗꯅ ꯁꯨꯃꯥꯏꯅ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯊꯛꯃꯤꯟꯅꯕ ꯐꯪꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕꯁꯤ ꯑꯩꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯊꯤꯌꯦꯇꯔ ꯑꯩꯈꯣꯏ ꯑꯦꯟꯇꯤ ꯊꯤꯌꯦꯇꯔꯁꯤꯒꯤ ꯒ꯭ꯔꯨꯞꯁꯤꯒꯤ ꯃꯆꯥ ꯃꯁꯨ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯂꯩꯖꯔꯨꯕꯒꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯦꯅ ꯍꯥꯏꯖꯒꯦ ngasi ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯃꯌꯥꯝ ꯄꯨꯜꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯌꯦꯠꯊꯪꯕꯗ ꯐꯝꯃꯤꯕ ꯑꯩꯒꯤ ꯏꯆꯟ ꯕꯂꯥ ꯇꯦꯟꯁꯨꯕꯝ ꯃꯥꯒꯤ ꯂꯨꯍꯣꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗ-19 ꯄꯦꯟꯗꯦꯃꯤꯛ ꯑꯣꯏꯗꯨꯅ ꯑꯊꯤꯡꯕ ꯑꯃꯈꯛ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯂꯩꯈꯤꯕꯗꯒꯤ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯁꯤ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯍꯧꯗꯕꯗꯒꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯍꯧꯖꯤꯛ ꯅꯨꯄꯥ ꯃꯌꯨꯝ ꯑꯣꯏꯔꯤꯕ ꯌꯥꯔꯤꯄꯣꯛ ꯂꯥꯏ ꯃꯅꯥꯏ ꯍꯥꯏꯔꯤꯕ ꯂꯩꯀꯥꯏꯁꯤꯗ ꯂꯥꯛꯑꯒ ꯃꯥꯒꯤ ꯃꯌꯨꯝꯗ ꯃꯥꯒꯤ ꯂꯨꯍꯣꯡꯈꯤꯕꯒꯤ ꯑꯩꯈꯣꯏ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯁꯥꯟꯅꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯄꯨꯟꯕꯅꯤ ꯃꯁꯤꯗ ꯍꯧꯖꯤꯛꯇꯤ ꯀꯣꯚꯤꯗ-19ꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯈꯤꯇꯪ ꯐꯔꯛꯄꯁꯤꯗ ꯇꯥꯟꯖꯥꯁꯤꯃ ꯈꯛꯇꯪ ꯑꯩꯈꯣꯏ ꯂꯧꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯄꯨꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯃ ꯈꯛ ꯂꯧꯖꯕꯅꯤ ꯃꯁꯤ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯟ ꯕꯂꯥꯒꯤꯗ ꯉꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯦꯟꯇꯤ ꯊꯤꯌꯦꯇꯔꯁꯀꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯁꯤꯡ ꯄꯨꯟꯅ ꯂꯥꯛꯇꯨꯅ ꯏꯆꯟꯒꯤ ꯂꯨꯍꯣꯡꯕꯁꯦ ꯑꯩꯈꯣꯏ ꯌꯥꯎꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯄꯦꯟꯗꯦꯃꯤꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯅ ꯏꯆꯟꯒ ꯎꯅꯖꯕꯒꯤ ꯇꯥꯟꯖꯥ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯃꯈꯛ ꯉꯁꯤ ꯁꯟꯗꯦ ꯑꯣꯏꯕꯁꯤꯗ ꯑꯩꯈꯣꯏ ꯂꯧꯃꯤꯟꯅꯕ ꯂꯥꯛꯆꯕꯅꯤ ꯑꯗꯨꯅ ꯏꯆꯟꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯝ ꯊꯝꯖꯔꯝꯈꯤ
maphamsida unarare maphamsida unarare maphamsida miyoibagi ningda ngasi kayamashu nokminnare kayamashu kapminnare nokminnare kapminnare unarare maphamsida nupanatana unarare maphamsida loirashi thauri chingnabi janaba thawai nanga loirashi thauri chingnabi janaba thawai nanga ho takre hori bando ho takre hori bando dikhai kare hidem tapun kaidaukhini maphamsida naiha nupanatana unarare maphamsida niyoibagi ningda ngasi kayamashu nokminnare kayamashu kapminnare nokminnare kapminnare unarare maphamsida unarare maphamsida जाने तो इधर फोन तो रे 이쁘 아이따래 이쁘 통이 소개가 जाके चलो देखो Diamond rồi xin hai thì xin chúng đây số hồng lên thì phát rồi sẽ phát rồi thì cả nó mày sẽ không được rồi 다시 주네 다시 안 하는 거 내 숨. 다음에 아주 하여튼 한바퀴도 가고 한바퀴 한바퀴 천리
哎，现在冬天，现在冬天。Lột mà sao mình làm gì vậy khi chị? Chị bao giờ tìm cho em đây, cái làm đây. Mayam sintok pa to eh. Sira.